ꯀꯃꯦꯟꯇ ꯍꯤꯕꯤꯁꯀꯁ ꯄꯣꯝꯃ ꯄꯣꯝꯃ ꯀꯦꯜꯂꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯂꯩ ꯁꯥꯠꯇꯔꯦꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯤꯕꯤꯁꯀꯁ ꯒꯝꯂꯥꯗ ꯊꯥꯕꯗꯣ ꯑꯗꯣ ꯃꯃꯥꯅ ꯇꯥꯛꯄꯤꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯃꯥꯗ ꯍꯪꯖꯦ ꯃꯃꯥꯗ ꯇꯥꯛꯍꯟꯖꯦ ꯃꯥ ꯊꯔꯣꯏ ꯃꯀꯨꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯊꯔꯣꯏ ꯃꯀꯨꯁꯦ ꯍꯥꯞꯇꯣꯏꯅꯦ ꯊꯔꯣꯏ ꯃꯀꯨꯁꯦ ꯍꯥꯞꯇꯣꯏꯅꯦꯕ ꯑꯣ ꯀꯦꯜꯁꯤꯌꯝꯒꯤ ꯑꯣꯏꯅꯕ ꯀꯦꯜꯁꯤꯌꯝꯒꯤ ꯑꯣꯏꯅꯕ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯅ ꯀꯩ ꯁꯤꯒꯤ ꯀꯩꯅꯣꯅꯦ ꯌꯦꯔꯨꯝ ꯃꯀꯨꯅꯦ ꯌꯦꯔꯨꯝ ꯃꯀꯨ ꯌꯦꯔꯨꯝ ꯃꯀꯨꯁꯤꯁꯨ ꯍꯥꯞꯇꯣꯏꯔꯣ ꯍꯣꯏ ꯌꯦꯔꯨꯝ ꯃꯀꯨꯁꯤꯁꯨ ꯀꯦꯜꯁꯤꯌꯝꯒꯤꯅꯦ ꯀꯦꯜꯁꯤꯌꯝꯒꯤꯅꯦ ꯍꯣꯏ ꯑꯣ ꯑꯅꯤꯃꯛ ꯊꯔꯣꯏ ꯃꯀꯨꯁꯨ ꯀꯦꯜꯁꯤꯌꯝꯅꯦ ꯑꯣꯀꯦ ꯌꯥꯟꯁꯤꯟꯅꯔ ꯑꯗꯨꯝ ꯍꯥꯞꯄꯒꯦ ꯑꯅꯤꯃꯛ ꯀꯦꯜꯁꯤꯌꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯕ ꯀꯣꯡꯗ ꯁꯨꯒꯥꯏꯒꯤꯒꯦ ꯁꯨꯒꯥꯏꯔ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯣ ꯁꯨꯒꯥꯏꯕ ꯍꯥꯏꯕꯗꯤ ꯇꯛꯈꯥꯏꯗꯣꯏꯅꯦ ꯇꯛꯈꯥꯏꯕꯗꯣ ꯇꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅꯅꯦ ꯁꯨꯒꯥꯏꯒꯦ ꯇꯧꯕ ꯁꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯄꯤꯅꯦꯕ ꯒ꯭ꯔꯥꯏꯟꯗꯔꯗ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯇꯣꯏꯔꯣ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯇꯣꯏꯅꯦ ꯑꯣꯀꯦ ꯑꯗꯨꯗꯣ ꯃꯥ ꯊꯔꯣꯏ ꯃꯀꯨꯁꯤ ꯇꯥꯔꯤꯁꯦ ꯃꯇꯣꯡ ꯌꯥꯎꯕ ꯀꯩ ꯌꯥꯎꯗꯤꯌꯦ ꯌꯥꯎꯗꯦ ꯑꯍꯥꯝꯕꯅꯦ ꯑꯍꯥꯡꯕ ꯑꯍꯥꯡꯕꯗꯣ ꯑꯍꯥꯡꯕ ꯑꯩꯈꯣꯏꯅ ꯍꯤꯟꯖꯥꯡ ꯊꯣꯡꯉ ꯆꯥꯈꯤꯕꯩꯗꯣ ꯑꯣ ꯆꯥꯝꯊꯣꯛꯑꯦꯗꯅ ꯂꯣꯏꯔꯀꯥꯟꯗ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯆꯥꯝꯊꯣꯛꯑꯦꯗꯅ ꯅꯣꯏ huntuꯏꯗꯅꯀꯣ huntuꯣꯛꯇꯕꯤꯗꯅꯦ ꯑꯩꯅ ꯁꯤꯗ ꯄꯩꯁꯜꯂ ꯊꯝꯕꯅꯦꯕ ꯑꯗꯨ ꯆꯤꯀꯨ ꯃꯈꯣꯡꯁꯤꯗ ꯆꯤꯀꯨꯅꯤ ꯁꯤꯅ ꯁꯤ ꯃꯈꯣꯡꯁꯤꯗ ꯊꯝꯕ ꯁꯨꯝ ꯊꯝꯕ ꯁꯨꯝ ꯑꯆꯥ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯊꯝꯕ ꯁꯤꯗ ꯑꯗꯨꯝ ꯍꯨꯟꯖꯜꯂ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯊꯔꯣꯏ ꯃꯀꯨꯁꯤꯁꯨ ꯀꯥꯟꯅꯔꯦ ꯑꯗꯨ ꯂꯪꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯊꯔꯣꯏ ꯃꯀꯨꯗꯣ ꯊꯔꯣꯏ ꯆꯥꯔꯒ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯒ ꯃꯀꯨꯗꯣ ꯆꯥꯝꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯀꯪꯍꯜꯂ ꯊꯝꯃꯣ ꯃꯐꯝ ꯑꯃꯗ ꯀꯩꯗꯧꯕꯩ ꯂꯪꯊꯣꯛꯇꯣꯏꯅꯣ ꯂꯪꯊꯣꯛꯑꯣꯏꯗꯝꯅꯤ ꯑꯩꯗꯤ ꯁꯨꯡꯂꯪ ꯍꯦꯛ ꯂꯪꯊꯣꯛꯇꯦ ꯑꯩꯈꯣꯏ ꯂꯪꯊꯣꯛꯇ ꯃꯤꯅ ꯈꯟꯕꯗꯀꯣ ꯂꯪꯊꯣꯛꯇꯕꯤ ꯅꯝꯕꯔ 1 ꯇꯥꯔꯦ ꯀ ꯍꯥꯏꯔꯛꯑꯅꯦꯕ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯌꯨꯝꯗ ꯊꯣꯛꯄ ꯃꯦꯇꯔꯤꯌꯦꯜ ꯁꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯀꯥꯟꯅꯗ꯭ꯔꯦꯅ ꯇꯧꯕꯁꯤꯡꯁꯦ ꯃꯥꯏ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯃꯃꯝ ꯂꯣꯏ ꯂꯩꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯦꯕ ꯃꯣꯏ ꯑꯗꯨ ꯀꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯂꯧꯕ ꯍꯩꯒꯗꯕꯅꯦꯕ ꯍꯤꯟꯖꯥꯡ ꯊꯣꯛꯄꯗ ꯄꯥꯝꯃꯨꯗ꯭ꯔꯣ ꯈꯪꯗꯕꯩꯅꯤꯅꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯇꯧꯅꯔꯤꯁꯤꯡꯁꯦ ꯑꯗꯨ ꯌꯦꯔꯨꯝ ꯃꯀꯨꯁꯨ ꯄꯥꯝꯃꯨꯏ ꯊꯔꯣꯏ ꯃꯀꯨꯁꯨ ꯄꯥꯝꯃꯨꯏ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯄꯥꯝꯃꯨꯏ ꯃꯣꯏ ꯀꯥꯟꯅꯕ ꯈꯪꯉꯗꯤ ꯃꯤꯁꯤꯡꯁꯦ ꯆꯦꯔꯪ ꯆꯦꯔꯪꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕꯒꯤ ꯒ꯭ꯔꯥꯐꯇꯤꯡ ꯇꯦꯞ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯩꯁꯥ ꯇꯤꯡꯉꯒ ꯁꯤ ꯇꯛꯎꯔꯅꯤ ꯑꯩꯅ ꯁꯤ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯇꯣꯏꯅꯦꯕꯀꯣ ꯇꯛꯈꯥꯏ ꯄꯥꯎꯗꯔ ꯐꯣꯝꯗ ꯇꯛꯇꯣꯔꯦꯅꯤ ꯌꯦꯔꯨꯝ ꯃꯀꯨ ꯇꯛꯎꯔꯦ ꯊꯔꯣꯏ ꯃꯀꯨꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔ ꯃꯆꯥꯗꯣ ꯑꯗꯨꯗ ꯇꯛꯊꯣꯛꯎꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯇꯥꯔꯦ ꯑꯗꯨ ꯁꯤ ꯆꯥꯂꯨꯅꯤꯁꯤꯗꯅꯦ ꯇꯛꯄ ꯂꯣꯏꯕꯗꯣ ꯅꯤꯛꯊꯣꯛꯏꯅꯦ ꯑꯩ ꯈꯅꯥꯎꯁꯦ ꯂꯣꯛ ꯍꯧꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯈꯅꯥꯎ ꯅꯥꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯁꯤ ꯇꯛꯑꯒ ꯁꯤ ꯇꯥꯔꯤꯗꯣ ꯁꯤ ꯃꯤꯉꯩꯗꯤ ꯁꯤ ꯇꯦꯇꯦ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯥꯛꯈꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯥꯛꯎꯅꯣꯕ ꯁꯨꯃꯥꯏꯅ ꯊꯥꯛꯑꯒꯗꯤ ꯍꯌꯦꯡ ꯀꯛꯆꯦꯡꯗꯣ ꯃꯅꯨꯡꯗ ꯃꯣꯏꯁꯦ ꯃꯆꯤꯟꯅ ꯀꯩꯅꯣ ꯆꯤꯛꯑꯒ ꯄꯨꯕꯒꯤ ꯉꯝꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨ ꯌꯧꯔꯅꯤ ꯁꯤꯗ ꯃꯆꯤꯟꯅ ꯃꯣꯏꯗ ꯆꯤꯛꯑ ꯆꯠꯂꯤꯗꯅ ꯑꯗꯨꯒꯤ ꯀꯛꯆꯦꯡꯗꯣ ꯏꯟꯒꯅꯦꯕꯀꯣ ꯑꯃ ꯁꯨꯃꯥꯏꯅꯅꯦ ꯄꯥꯎꯗꯔ ꯐꯣꯝꯗ ꯇꯛꯑꯣꯕ ꯌꯦꯔꯨꯝ ꯃꯀꯨ ꯀꯩꯀꯩꯁꯦ ꯄꯥꯎꯗꯔ ꯐꯣꯝꯗ ꯈꯪꯉꯦꯅ ꯄꯥꯎꯗꯔ ꯇꯥꯍꯟꯒꯗꯕ ꯀꯛꯆꯦꯡ ꯏꯟꯗꯅꯕ ꯑꯗꯨꯒ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯁꯤꯁꯦ ꯑꯗꯨꯒ ꯀꯩ ꯇꯧꯕꯤꯗꯣꯏꯕ ꯀꯩꯅꯣ ꯇꯧꯕꯤꯔꯒꯦ ꯃꯣꯏ ꯍꯦꯕꯤꯁꯀꯁ ꯂꯩ ꯁꯥꯇꯦꯟ ꯇꯧꯕꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯍꯦꯕꯤꯁꯀꯁ ꯂꯩ ꯁꯥꯠꯇꯦꯅ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯂꯩ ꯁꯥꯠꯇ꯭ꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯄꯣꯡꯉꯒ ꯀꯦꯜꯂꯦ ꯄꯣꯏ ꯍꯥꯏꯔꯦꯕ ꯃꯣꯏꯁꯦꯀꯣ ꯍꯣꯏ ꯑꯗꯨꯅ ꯁꯤꯗ ꯄ꯭ꯔꯨꯅꯤꯡ ꯇꯧꯕꯤꯗꯣꯏꯅꯦ ꯄ꯭ꯔꯨꯅꯤꯡ ꯄ꯭ꯔꯨꯅꯤꯡ ꯃꯁꯥ ꯁꯥꯟꯕꯤꯗꯣꯏꯅꯦ ꯃꯁꯥ ꯃꯇꯣꯟ ꯀꯛꯄꯤꯗꯣꯏꯕ ꯀꯛꯄꯤꯔꯒꯦꯀꯣ ꯁꯤꯗ ꯀꯛꯄꯤꯔꯒꯦ ꯁꯤꯗ ꯍꯧꯖꯤꯛꯇꯤ ꯍꯥꯔꯠ ꯄ꯭ꯔꯨꯅꯤꯡ ꯇꯧꯔꯔꯣꯏꯒꯦꯕꯀꯣ ꯍꯣꯏ ꯀꯩꯅꯣꯒꯤꯅꯤꯅ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤꯅꯀꯣ ꯍꯌꯦꯡ ꯀꯩꯅꯣꯒꯨꯝꯕ ꯐꯦꯕꯋꯥꯔꯤꯒꯨꯝꯕꯗꯗꯤ ꯍꯥꯔꯠ ꯄ꯭ꯔꯨꯅꯤꯡ ꯁꯥꯏꯗ ꯇꯧꯕ ꯌꯥꯏꯑꯕ ꯁꯥꯏꯗ ꯇꯧꯕ ꯌꯥꯏꯑꯕ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯔꯣꯏ
ꯅꯣꯡꯖꯨ ꯄꯟꯊꯥꯅꯤꯅꯀꯣ 오케이. 시기도 ꯇꯧꯔꯒꯦ ꯀꯛꯊꯠꯂꯒꯦ ꯀꯛꯊꯠꯄꯤꯔꯅꯤ ꯂꯩ ꯁꯥꯠꯇꯕ ꯂꯩ ꯁꯥꯠꯇꯦꯅ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯍꯣꯏ ꯀꯛꯊꯠꯄꯤꯔꯦꯗꯅ ꯑꯗꯨ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤꯅꯀꯣ ꯑꯀꯛꯄ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯌꯥꯏꯉꯪꯁꯦ ꯐꯪꯒꯤꯁꯥꯏꯠ ꯍꯥꯏꯒꯤꯗꯅ ꯑꯩꯅ ꯌꯥꯏꯉꯪꯁꯦ ꯐꯪꯒꯤꯁꯥꯏꯠ ꯍꯥꯞꯄꯤꯒꯗꯕꯅꯦ ꯃꯇꯣꯟꯁꯤꯗ 오케이. ꯗꯥꯏꯕꯦꯛ ꯆꯠꯇꯅꯕꯅꯦ ꯌꯥꯔꯦꯀꯣ ꯁꯤ ꯑꯍꯨꯝ ꯅꯠꯇ꯭ꯔ ꯀꯛꯏꯗ ꯁꯤꯒꯤ ꯃꯅꯥꯁꯤꯡꯁꯦ ꯑꯀꯪꯕ ꯀꯩꯗꯧꯕꯁꯦ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤꯀꯣ ꯁꯦꯡꯗꯣꯛꯄꯤꯒꯗꯕꯅꯤ ꯌꯥꯔꯦ ꯂꯣꯏꯅ ꯏꯅꯔꯖꯤ ꯂꯣꯏꯅ ꯂꯧꯈꯤꯅꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯍꯟꯗꯣꯛꯄꯤꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯂꯩꯕꯥꯛꯁꯦ ꯇꯥꯈꯠꯂꯣꯕꯀꯣ ꯅꯥꯀꯟꯗ ꯇꯥꯈꯠꯂ ꯊꯝꯕꯤꯔꯣꯕꯀꯣ ꯇꯥꯈꯠꯂꯦꯀꯣ ꯂꯩꯕꯥꯛ ꯁꯨꯃꯥꯏꯅ ꯇꯥꯈꯠꯂ ꯊꯝꯕꯤꯔꯅꯤ ꯇꯥꯈꯠꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯗꯤꯀꯝꯄꯣꯁ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯅꯦ ꯗꯤꯀꯝꯄꯣꯁꯁꯦ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯅꯤꯀꯣ ꯗꯤꯀꯝꯄꯣꯁꯁꯦ ꯆꯥꯃꯁ ꯑꯅꯤꯃꯨꯛꯀꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯒꯝꯂꯥꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯦꯀꯣ ꯑꯗꯒꯤ ꯁꯟꯊꯤꯁꯨ ꯁꯟꯊꯤ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯑꯗꯨꯁꯨ ꯆꯥꯃꯁ ꯑꯅꯤ ꯑꯣꯏꯗꯣꯏꯔꯣ ꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯁꯤꯅ ꯁꯟꯊꯤꯗꯨꯅꯤꯀꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯁꯟꯊꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯗꯤꯀꯝꯄꯣꯁ ꯑꯣꯜꯂꯕ ꯁꯟꯊꯤꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯦꯀꯣ ꯁꯟꯊꯤꯁꯤꯒ ꯀꯩꯅꯣꯁꯤꯒ ꯂꯤꯞ ꯀꯝꯄꯣꯁꯁꯦ ꯁꯤꯒ ꯍꯥꯞꯄꯁꯦ ꯑꯦꯁꯤꯗꯤꯛꯀꯤ ꯆꯥꯡ ꯋꯥꯡꯗꯣꯏꯅꯦꯕꯀꯣ ꯑꯦꯁꯤꯗꯤꯛ ꯉꯥꯛꯇ ꯇꯧꯔꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯞꯄꯤꯔꯅꯤ ꯁꯤ ꯀꯦꯜꯁꯤꯌꯝꯁꯦ ꯀꯦꯜꯁꯤꯌꯝꯁꯦ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯦꯁꯤꯗꯤꯛ ꯀꯩꯅꯣꯗꯣ ꯈꯔ ꯕꯦꯂꯦꯟꯁ ꯂꯩꯅꯕꯀꯣ ꯀꯦꯜꯁꯤꯌꯝ ꯍꯥꯞꯄꯤꯒꯅꯤ ꯌꯦꯔꯨꯝ ꯃꯀꯨꯒ ꯉꯁꯥꯏ ꯊꯔꯣꯏ ꯃꯀꯨꯒꯗꯣ ꯑꯗꯨ ꯀꯦꯜꯁꯤꯌꯝꯅꯦꯕ ꯁꯤ ꯍꯥꯞꯄꯤꯔꯅꯤ ꯑꯦꯁꯤꯗꯤꯛꯇꯣ ꯐꯥꯖꯟꯅꯕꯀꯣ ꯈꯔ ꯑꯗꯨꯒ ꯄꯇꯥꯁꯁꯨ ꯍꯥꯞꯄꯤꯅꯤ ꯑꯦꯁꯤꯗꯤꯛꯇꯨꯒꯤ ꯄꯇꯥꯁ ꯑꯉꯥꯡꯕꯁꯦ ꯄꯇꯥꯁꯅꯦꯕꯀꯣ ꯄꯇꯥꯁ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯆꯥꯡꯁꯤꯗꯀꯣ ꯌꯥꯝꯗꯕꯤꯗ ꯍꯣꯏ ꯈꯨꯠꯅ ꯆꯥꯏꯔꯒꯦ ꯈꯨꯠꯅ ꯑꯣꯏꯅ ꯆꯥꯏ ꯃꯥꯗꯤ ꯀꯩꯅꯣ ꯆꯤꯅꯤꯒꯤ ꯇꯥꯏꯞꯇ ꯍꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯐꯪꯒꯁꯥꯏꯠꯀꯤ ꯆꯥꯃꯁꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯅꯤ ꯃꯆꯨ ꯆꯥꯃꯁ ꯐꯪꯒꯁꯥꯏꯠ ꯑꯗꯨꯝ ꯍꯥꯞꯀꯗꯕꯅꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯤꯔꯅꯤ ꯈꯨꯝꯖꯤꯟꯕꯤꯔꯅꯦꯕ ꯀꯩꯅꯣꯗꯗꯤ ꯍꯦꯕꯤꯁꯀꯁꯇꯗꯤ DAP ꯍꯥꯞꯄ ꯌꯥꯗꯦꯀꯣ DAP ꯍꯥꯞꯄ ꯌꯥꯗꯦꯕ ꯄꯥꯝꯗꯕꯅꯦ ꯑꯩꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯍꯥꯞꯄꯗꯨꯗꯤ ꯃꯌꯥꯝ ꯁꯨꯝ ꯇꯥꯛꯄꯒꯤꯀꯣ ꯄꯥꯝꯕꯤ ꯑꯃꯗ ꯁꯨꯝ ꯇꯥꯛꯄꯒꯤ ꯑꯗꯨꯗꯤ ꯍꯦꯕꯤꯁꯀꯁꯇ ꯃꯔꯤ ꯂꯩꯅꯗꯦꯗꯅ ꯍꯥꯔ ꯍꯥꯞꯄꯒꯤ ꯁꯨꯝ ꯇꯥꯛꯄꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯁꯨꯝ ꯇꯧꯕꯅꯦ ꯀꯦꯃꯤꯀꯦꯜ ꯑꯃꯗꯤ ꯍꯥꯞꯄ ꯐꯩꯒ ꯍꯥꯏꯕꯒꯤꯀꯣ ꯍꯣꯏ ꯑꯣꯔꯒꯥꯅꯤꯛ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯗꯨꯒꯤ ꯍꯥꯞꯄꯒꯤ ꯁꯨꯝ ꯇꯥꯛꯄꯒꯤꯅꯦꯕ ꯑꯗꯨ ꯍꯦꯕꯤꯁꯀꯁꯇꯗꯤ DAP ꯍꯥꯞꯀꯅꯣ ꯄꯇꯥꯁ ꯍꯥꯞꯄꯨꯀꯣ ꯁꯤꯒꯤꯁꯤꯅꯅꯦ ꯚꯦꯖꯤꯇꯦꯔꯤꯌꯟ ꯀꯥꯡꯕꯨꯒꯤꯀꯣ ꯍꯣꯏ ꯁꯥ ꯆꯥꯗꯕ ꯏꯃꯨꯡ ꯂꯩꯗꯅ ꯌꯦꯔꯨꯝ ꯍꯩꯅꯗꯦ ꯆꯥꯗꯦ ꯀꯥꯏꯅ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯀꯦꯜꯁꯤꯌꯝꯁꯦ ꯀꯩꯅꯣ ꯁꯤꯁꯤꯅ ꯆꯣꯛꯅꯦꯕꯗꯣ ꯆꯣꯛ ꯁꯤꯗꯩꯁꯨ ꯀꯦꯜꯁꯤꯌꯝ ꯐꯪꯉꯦꯕꯀꯣ ꯆꯣꯛꯁꯦ ꯅꯝꯁꯤꯜꯂꯅꯦꯕ ꯆꯣꯛꯁꯦ ꯅꯝꯁꯤꯜꯂꯅꯤ ꯅꯝꯁꯤꯟꯗꯕ ꯁꯨꯃꯥꯏꯅ ꯐꯨꯝꯖꯤꯜꯂꯅꯤ ꯆꯣꯛꯁꯦ ꯈꯔ ꯐꯨꯝꯖꯤꯟꯕꯤꯈ꯭ꯔꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯅꯦ ꯁꯤ ꯌꯦꯔꯨꯝ ꯀꯩꯀꯩ ꯇꯧꯕꯁꯦ ꯉꯁꯥꯏ ꯌꯦꯔꯨꯝ ꯃꯀꯨ ꯊꯔꯣꯏ ꯃꯀꯨꯁꯦ ꯀꯦꯜꯁꯤꯌꯝꯅꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯁꯤ ꯆꯣꯛꯁꯤꯁꯨ ꯀꯦꯜꯁꯤꯌꯝꯅꯦꯕꯀꯣ ꯁꯥ ꯆꯥꯗꯕ ꯏꯃꯨꯡꯒꯤꯅꯦꯀꯣ
예름 그게 하이나다가 내가 가사비는 저거 하클까 좀 하그래 길시험기 바다세 가사비는 이거 히비스커스 바다 잡거든 하거든 바다 생도 해야 돼 먹는데 바다 생 빵만에 이제 봐고 좀 내 바다 생 빵만에 거 그리고 숨어감 나서 뭐 이제 잠을 이상을 좀 하보고 잠을 좀 되게 당 한다 보니까 합이다 아두가 gamla size ki matung ina hapai sang du ꯍꯣꯏ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯅꯍꯥꯟ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯗ꯭ꯔꯝꯗꯅꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯈꯣꯡ ꯀꯩꯀꯩꯅ ꯁꯦꯝꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ mana masing na semba liquid fertilizer do ꯑꯗꯨꯒꯤꯗꯣ ꯍꯥꯞꯀꯗꯕ do happy de ba ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯌꯥꯟꯗ꯭ꯔꯒꯗꯤꯀꯣ ꯁꯤ ꯃꯊꯛꯁꯤꯗ ꯆꯥꯏꯁꯟꯗꯣꯏꯅꯦꯕ ꯁꯤꯁꯨ ꯁꯨꯝꯕ sida phangeba kanggo sigi complete neba sida ju yaurije mahi sida yaurije okay sisi saisen do ne mai pinning ba poching jama sak lo pisan ba option ba pata sa de kano je phangi sa ke ke ai hajen de do re ga na tawning ba pruning taw kan to no da maton tawning ba da asa da ka piran kakpiraniꯀꯣ ꯑꯩ ꯉꯁꯥꯏ ꯀꯛꯄ ꯇꯥꯈ꯭ꯔꯦꯗꯅ ꯑꯩꯒꯤꯁꯤ ꯀꯛꯊꯠꯂꯔꯣꯏꯒꯦꯕꯀꯣ ꯁꯣꯝꯒꯤꯁꯦ ꯂꯩ ꯁꯥꯠꯍꯜꯂꯒꯦꯕ ꯑꯩꯒꯤꯗꯤ ꯁꯥꯠꯂꯤꯕꯀꯣ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯇꯥꯈ꯭ꯔꯦꯗꯅ ꯑꯗꯨꯃ ꯃꯇꯣꯟ ꯀꯛꯄꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩꯕ꯭ꯔꯣ ꯃꯇꯣꯟ ꯀꯛꯄꯒꯤ ꯃꯇꯝꯁꯤꯔꯥ ꯁꯤ ꯃꯇꯝꯗ ꯀꯛꯀꯗꯕꯅꯦ ꯍꯥꯏꯕꯗꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯀꯛꯀꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯛꯄꯒꯤ ꯍꯧꯖꯤꯛ ꯀꯛꯑꯦꯗꯅ ꯃꯣꯏꯗ ꯇꯥꯛꯄꯤꯕꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯀꯛꯀꯗꯕꯅꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯀꯛꯑꯦꯗꯅ ꯑꯗꯨꯒ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯗ ꯁꯥꯠꯂꯛꯀꯗꯣꯏꯅꯦ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯁ꯭ꯋꯥꯏꯁꯤꯗ ꯕꯪ ꯁꯥꯠꯄ ꯍꯧꯔꯛꯑꯅꯤ ꯑꯣꯀꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯀꯛꯄꯤꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯁ꯭ꯋꯥꯏꯗ ꯁꯥꯠꯀꯠꯂꯛꯑꯅꯦꯕ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔꯕꯨꯛ ꯁꯥꯠꯇꯣꯏꯅꯦ ꯑꯣꯛꯇꯣꯕꯔꯕꯨꯛ ꯁꯥꯠꯂꯅꯤ ꯍꯦꯕꯤꯁꯀꯁ ꯑꯣꯛꯇꯣꯕꯔꯕꯨꯛ ꯁꯥꯠꯂꯅꯤ ꯑꯗꯨꯒ 어क्टोबरꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥ ꯗꯣꯔꯃꯦꯟꯁꯤ ꯆꯠꯈ꯭ꯔꯅꯦꯕꯀꯣ ꯅꯕꯦꯝꯕꯔꯕꯨ ꯁꯨꯝ ꯂꯣꯏꯈ꯭ꯔꯅꯤ ꯁꯥꯠꯂꯔꯣꯏ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯀꯣ ꯏꯪꯉꯤꯗꯅ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯁꯤ ꯄꯨꯔꯥ ꯗꯣꯔꯃꯦꯟꯁꯤ ꯂꯩꯔꯅꯤ ꯇꯨꯝꯃꯒ ꯂꯩꯔꯅꯤ ꯃꯣꯏꯁꯦ ꯑꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒ ꯁꯥꯒꯠꯂꯛꯑꯦꯗꯅ ꯁꯥꯒꯠꯂꯛꯇ꯭ꯔꯥ ꯑꯌꯤꯡꯕꯗꯨ ꯂꯣꯏꯈ꯭ꯔꯦꯕ ꯁꯥꯒꯠꯂꯛꯑꯕꯅꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯍꯥꯔ ꯍꯥꯞꯄ ꯄ꯭ꯔꯨꯅꯤꯡ ꯇꯧꯕ ꯃꯇꯣꯟ ꯀꯛꯄ ꯀꯩꯗꯧꯕꯁꯦ ꯇꯧꯗꯣꯏꯕ ꯇꯧꯍꯧꯔꯅꯦꯕ ꯍꯣꯏ ꯑꯗꯩꯗꯤ ꯑꯦꯄ꯭ꯔꯤꯜ ꯃꯦꯗ ꯑꯃꯨꯛ ꯁꯥꯠꯂꯛꯑꯅꯤ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯒ ꯁꯥꯠꯇꯣꯏꯕ ꯃꯗꯨ ꯁꯤꯅꯅꯦ ꯂꯩ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨ ꯂꯩ ꯄꯣꯝꯃꯒ ꯀꯦꯟꯕꯒ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯑꯗꯨꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯑꯗꯨꯒꯤꯁꯨ ꯄꯨꯂꯞ ꯂꯥꯛꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯒꯤꯁꯨ ꯄꯨꯂꯞꯅꯤ ꯑꯣꯀꯦ ꯀꯛꯊꯠꯄꯤꯗꯅ ꯃꯔꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯔꯥꯗꯣ ꯗꯤꯁꯇꯔꯕ ꯇꯧꯕꯤꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯟꯕꯤꯗꯅ ꯁꯨꯝ ꯇꯧꯒꯅꯨ ꯍꯥꯏꯕ ꯍꯣꯏ ꯃꯔꯥꯗꯣ ꯊꯥ 6 ꯂꯩꯔꯒ ꯁꯣꯡꯒꯗꯕꯅꯦꯕ ꯁꯣꯝꯅꯤꯡꯉꯁꯨ ꯃꯈꯣꯡꯗꯣ ꯌꯥꯝ ꯂꯨꯅ ꯁꯣꯝꯕꯁꯨ ꯌꯥꯗꯦꯕ ꯑꯃꯗꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯨꯝ ꯁꯣꯡꯒꯗꯕꯅꯦꯕ ꯁꯣꯝꯕꯁꯨ ꯑꯗꯨꯅ ꯃꯔꯥ ꯗꯤꯁꯇꯔꯕ ꯔꯨꯠꯇꯣ ꯗꯤꯁꯇꯔꯕ ꯇꯣꯏꯅ ꯇꯧꯕ ꯌꯥꯗꯦꯕ ꯀꯦꯜꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯒꯅ ꯀꯩꯅꯣꯕ ꯃꯤꯅꯤꯕꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯁꯨꯝ ꯀꯥꯞꯊꯣꯛꯄꯤꯒꯗꯕ ꯃꯤꯂꯤꯕꯛꯇꯣ ꯍꯣꯏ ꯃꯤꯂꯤꯕꯛꯅ ꯇꯧꯔꯒꯁꯨ ꯀꯦꯜꯂꯤꯗꯅ ꯑꯗꯨꯅꯁꯨ ꯀꯦꯜꯂꯤ ꯃꯥ ꯏꯁꯤꯡ ꯊꯥꯛꯄꯒꯤ ꯆꯥꯡ ꯑꯃꯁꯨ ꯂꯩ 이싱이 안 탁점부터 해야 돼. 이싱 그냥 짧이거든. 아주 많이 떠거든. 오케이. 아주 다시들 레이래. ng사이도 ꯑꯩꯈꯣꯏꯅ amana mapang fertilizer hapagi ama ꯑꯗꯨꯒ amana mahi hape amane ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ. ꯃꯈꯣꯡ ꯁꯣꯝꯃꯣꯏꯗꯕ ꯃꯇꯝ ꯊꯥ ꯑꯃꯗꯩꯅ 6 ꯐꯥꯎꯒꯤ ꯃꯇꯝꯗꯣ ꯃꯅꯨꯡꯗꯣ ꯑꯗꯨꯕꯨꯀꯤ ꯃꯍꯤꯁꯤ ꯆꯥꯏꯕꯤꯕ ꯑꯗꯨꯝ ꯍꯦꯕꯤꯁꯀꯁꯀꯤ ꯃꯈꯣꯡ ꯁꯣꯡꯉꯣꯏꯗꯕꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯊꯥ 6 ꯂꯩꯔ ꯁꯣꯡꯒꯗꯕꯅꯦ ꯍꯥꯏꯗꯅ ꯑꯗ ꯊꯥ 6ꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯈꯣꯡ ꯁꯣꯡꯕ ꯌꯥꯗ꯭ꯔꯦꯕ ꯂꯩꯕꯥꯛꯇ ꯋꯥꯏꯕ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣꯗꯣ ꯍꯥꯔꯁꯦ ꯍꯥꯞꯄꯅꯤꯗꯅ ꯍꯥꯔꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯈ꯭ꯔꯅꯤ ꯃꯊꯪ ꯊꯥꯗ ꯑꯃꯨꯛ ꯅꯪ ꯀꯩꯅꯣ ꯍꯥꯞꯅꯤꯡꯉꯛꯀꯅꯤ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯅꯤꯡꯉꯛꯀꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯇꯥꯔꯗꯤ
ꯃꯊꯪꯗꯗꯤ ꯃꯈꯣꯡ ꯁꯣꯝꯕ ꯌꯥꯔꯣꯏꯗꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯄꯇꯥ ꯆꯥꯏꯕꯤꯔꯣ ꯌꯥꯏꯉꯪ ꯆꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯍꯤꯗꯣ ꯃꯍꯤꯗꯣ fertilizer ꯃꯍꯤꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯑꯗꯨ ꯍꯥꯞꯄꯤꯔꯅꯤ ꯑꯣ ꯃꯈꯣꯡ ꯁꯣꯝꯕ ꯌꯥꯗꯕ ꯃꯇꯥꯡꯒꯤꯅꯦꯕ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯁꯣꯝꯃꯒ ꯂꯧꯊꯣꯛꯑꯒ ꯇꯧꯕ ꯌꯥꯗꯅ ꯁꯤꯒꯤ ꯃꯄꯨꯡꯗꯣ ꯉꯁꯥꯏꯒꯤ ꯁꯤ ꯍꯥꯞꯇꯣꯏꯕ ꯑꯗꯨ ꯍꯥꯞꯄꯤꯗꯣꯏꯕ ꯃꯈꯣꯡ ꯁꯣꯝꯃꯣꯏꯗꯕ ꯊꯥ 3-4ꯒꯤ ꯒꯦꯞꯇꯣ ꯊꯥ 4-5ꯒꯤ ꯒꯦꯞꯇꯣ ꯑꯗ ꯃꯍꯤꯗꯣ ꯑꯗꯨꯝ ꯆꯥꯏꯌꯣꯕ ꯑꯣꯀꯦ ꯐꯔꯇꯤꯂꯥꯏꯖꯔ ꯁꯥꯞ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯏꯁꯤꯡꯁꯦ ꯄꯤꯛꯊꯟꯅ ꯆꯥꯏꯕꯤꯌꯣꯌꯦ ꯒꯝꯂꯥꯁꯦ ꯑꯗꯨꯒꯤ ꯄꯤꯛꯊꯟꯅ ꯆꯥꯏꯁꯟꯒꯦ ꯃꯥ ꯄꯤꯛꯊꯟꯅ ꯆꯥꯏꯗꯣꯏꯔꯣ ꯁꯤꯁꯦ ꯊꯨꯝꯅ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯣꯀꯣ ꯌꯥꯅꯤꯅ ꯌꯥꯔꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞ ꯂꯣꯏꯔꯀꯥꯟꯗꯅꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗꯣ ꯊꯨꯝꯅ ꯆꯥꯏꯁꯟꯕꯤꯒꯗꯕ ꯑꯗꯨꯝꯕ ꯉꯍꯥꯟꯗꯤ ꯀꯦꯜꯁꯤꯌꯝ ꯍꯥꯞꯄꯗꯣ ꯉꯍꯥꯟ ꯕꯣꯟ ꯃꯤꯜꯅ ꯑꯃ ꯍꯥꯏꯗꯅ ꯑꯗꯨ ꯀꯦꯜꯁꯤꯌꯝꯅꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯞꯄꯗꯨꯅ ꯌꯦꯔꯨꯝ ꯃꯀꯨꯒ ꯊꯔꯣꯏ ꯃꯀꯨꯒ ꯇꯛꯊꯣꯛꯄꯗꯣ ꯍꯥꯞꯄꯤꯗꯅ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯅꯤꯃꯛ ꯕꯣꯟ ꯃꯤꯜꯗꯨꯁꯨ ꯀꯦꯜꯁꯤꯌꯝꯅꯦꯕꯀꯣ ꯑꯗꯨꯒ ꯊꯔꯣꯏ ꯃꯀꯨ ꯌꯦꯔꯨꯝ ꯃꯀꯨꯗꯨꯁꯨ ꯀꯦꯜꯁꯤꯌꯝꯅꯦꯕ ꯃꯥꯟꯅꯩꯌꯦꯕ ꯑꯅꯤꯗꯣ ꯑꯃꯗꯨꯅ ꯕꯣꯟ ꯃꯤꯜꯗꯨꯅ ꯕꯖꯥꯔꯗ ꯂꯩꯕꯅꯤꯗꯅ ꯊꯔꯣꯏ ꯃꯀꯨꯒ ꯌꯦꯔꯨꯝ ꯃꯀꯨꯒꯗꯨꯅ ꯌꯨꯝꯗ ꯐꯪꯖꯕꯅꯤꯗꯅ ꯌꯨꯝꯗ ꯇꯛꯆꯕꯅꯤꯗꯅ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯑꯣ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯃꯥꯟꯅꯩꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯦꯕꯤꯁꯀꯁ ꯒꯝꯂꯥꯗ ꯊꯥꯕ ꯂꯩ ꯁꯥꯠꯇꯦꯅ ꯇꯧꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯂꯩ ꯁꯥꯠꯅꯕ